Sagolban esagi MLA RK.Emo na ngasi Sagolban Sayang Usavavan Club da Open Gym ama hangdoktuna lamdamdugi miyamda khutsinakre. Gym ase hangdokpagi thoramda club ki maruoiba thopubasing amadi lamdamadugi masak naiba miyoi kayasu saruk yaki. Thoramga mari lenena MLA na fongdokkibada hojiki matamda mayaikaba nisana chaitheng pidaba imung amata leisilakre. Mayaikaba nisadagi lapthoklasi masa mau fana tinjang kaijangdaba society ama ohenbada aikoi khudingmaki chawraba thodang lei. Ngasi Hangdokliba gym asi esagi khanna sijinnabiyu loinana mayaikaba nishadagi lapthoklasi haina MLA na appeal tauke. Sida nasidagi hauna akoi ayuk to igera lundun to igera nahasing or even ahalaman myamsu akoi mahaktan thokpirakana sigumba gym sigi khudong chaba lawraga park sigi numainaba madugumba sida koi yawmina si haidana ai smain thamjage yamna nungaiba mana haiba mafamse park sidasu akoina uji development tawdinabagi atai project yada masida koina hape aduna park sisu hena beautification tawdinabagi uji akoi semgala ani loinana sayang pukri mapan sayang pukri se masida akoi da already like kaina committee na propose torokana masi club na propose torokana masi akoi renovate tawbiyu semjanbiyu semgalanbiyu beautification tawbiyu haidana masi proposal la abani aduna masi proposal se koina government Manipur da pikalaga moisu ayaba pibire sagolbangi leiba sayam pukri mapan si akoi gi leiba akoi gi visual government gi thanga pato adamaina phajana ai masi masu ai semjanjage hai